Union Consumer Affairs Food and Public Distribution Minister Ramvilas Paswana Bishnupur District Nauna Sava Food Storage Depot Sangakre. Startup scheme gi manung chana stand up Manipur haiba thorang ama athubada hongdoklagani haina Chief Minister Nongthomam Birena phongdokre. Manipur bu Bharat namduna tilhanabagi Maharaj Buddha Chandra bu Shillong da kaugduna khujek lawkhibagi ningsing thoram amadi khananenabagi thoram mapalam yauna pangthokre. Ganja legalize taunabagi damag state cabinet puthokduna khanagadawri. Amadi Kaisampatagi Wahengbam Lekai Fawgi Lambi Paring Deleriba Khong Lambi Miyamna Satpa Phangre. Kurumjari Times of Manipur News yang beri basing bukuman Jantan Taram Luxury Hozi Miyam the Pau Santong Pijari. Food Corporation of India gi makada lisingani taramangada urep yung tamkiva Food Storage Depot All Kasar Road, Bishnupur, ngasi, Bharat ke Union Consumer Affairs Food and Public Distribution Minister Ramvilas Paswana Sangakre. Thoramaduga Mari Lenena Ramvilas Paswana Hai. Bharat Hojek One Nation One Card Sanhanava Yamakan Honari. Masigumba revolutionary step asi Miyam Gini. Miyam na Sarkar dage Kanaba Chapsana Lobiyu. Ngasi Bishnupur da Sangariba Food Storage Depot asige storage capacity asi metric ton lising mari ka chatrukni. Masigi storage asina district asida matampumbada watapadana chengchak hawaina singba thamduna miyam da kanaba pibangam lagani. Bishnupur district natana hojik north east ke tuan bamafong kya dasu asauba food storage depot kya sanaba thorang tauri haike. FCI के फूड कॉर्पोरेशन ऑफ इंडिया के रविंदर जी हैं, ईडी हैं और तमाम हमारे साथीगण और यहाँ आए हुए सभी महानुभावों, पत्रकार साथियों और FCI के कर्मचारियों, मुझे बहुत खुशी है। Thoramadu da saruk yakiba Consumer Affairs Food and Public Distribution Minister Karam Shyamna Manipur da sengi black market tawi haina lana pau sandokliba asi yamna nungaite. Sarkarna asuk yamna miyamgi kanaba pinaba honariba asida lana sandokpiganu haireduna Manipur da fangliba sengi mamal hengatpani. Napsage chengi mamal hena yon balaite. Masida tangi haina allegation tauriba si hana munna thijinbiyo haiki. Hana nahan honorable CM na tarahan lubatu mantraloy gi lakadaba mayam si akui gi si nahan ada delayed pangtopa conference da ju notice ki oina yamna sona laiba Assam yauna kari except the Tripura natana. Aduna akui handa yang kaya mga hapsaraga mujik si humpu thame adu sida state na beer to godo si 5 crores every years da akoi puthok adu ni aduga 2 crore na center share we na pi ga da harai ba thabak na ti crore tare si sahim da expand to godo ni amuk toraga loi ba na ta Lamdam asigi sothaduna leiriba Kanglup Singhi entrepreneurs sing puthokna ba amadi Yokhan aba pandamda lengakna startup scheme gi manung chana stand up Manipur haiba thorangama athubada hongdoklagani haina Chief Minister Nongthomam Birena phongdokre. Ngasi Chief Minister Office ta pangthokiba pawmi singa unaba amada Chief Minister na makha tareduna stand up Manipur haiba thorang asida general category sing yaudana scheduled tribe, scheduled caste, OBC amadi minority singidamak oigani. Masi athubada thabakta onthokna ba honaragani. Scheme asi startup ka maung manana chathagani amadi state fund amasung central fund haina ani thongna khaidokani. Center ge oina tuan ba ministry sing na piriba kanaba sing adugi makhada pigadabani madugi damak athuba matamda center ge ministry sing gi mateng launa bagi damak state asida office ama hanglagani haiki. Nagalani center da kare ta netto biruga moida pesa bihanba adu muri problem ani so ko ministry scheme singa moi tare to gala ba ada moina khanje da ba mayam lidana madugi center ma ko go mena khanbiruga moida kan deta wala da so no wi ba da we can make a Manipur economically advanced
socially advanced with state ama senana Manipur sarkarna hona jariba sida mayam matin pangbiu nei wa Amaromda Chief Minister na Khataraduna Bharat ki Prime Minister Narendra Modi na lokhalakpa thorangi makapona Union Finance Minister Sitharaman ga ngarang corporate sector singdagi lauramba tax sada kunithoi hanthare haina lauthoki ba asimona leibak asida asoba hongba ama purak pangam lagani center gi firep matungina corporate singi tax sada kunithoi hantaragani aduga domestic company singina tax sada kuntra hantaragani amadi nauna lingkhat kadaba company kyadana chada taramanga gi tax hantagadoriba asina anoba company kya lingkhat padasu mating oiragani leibak asida leiriba company singdagi chada ani sakwa tharangi damakta kathok adu hojikti human development ki thabak thoram singdasu konsile masigi khudong saba adusu state asigi miyamna launa bohna si haiki mana hai anoba lengak asi lakpadagi GDP gi Chang wangkhat pangamle kumja lisingani tara treke March tara mangadage sarkar asina mathau toba horok pamatamda state asige GDP asi chada mari oirami adubu kumja lisingani tara tre tara nipanda GDP rate asi chada mari dasmik humudra manga da hengatke aduga haukiba sahidana chada nipan hengat pangamle chaliba sahi asidadi chada tara yogani state ke oiba tax revenue su hengat pangamle hareduna haukiba sahi lisingani tara truk tara treta revenue lupa crore lising mangaga marifutaret orembadu haukiba sahida crore lising mada hengat pangam kre masimak lamdamasigi miyamna mapung oina mateng pangba blan blockade ki chang hantarpanani haike Atopo wahong gi pakum amada Senapati district ke maram amasung makan khul ani gi marakta lamgi wahong dagi ungkhanaba leiriba asi puna phamineraga waroisin puraknaba lenga na honari irang laksinaba mafam aduda CRPC ge dhara chamaga nifu mari gi makhada atingba thamle khul amagi miyoi sing unaduna wari sanare atopa nakal amagisu wari sanaba honabaga loinena puna phaminenaba thorang su paikhatli mathau tarbade mafam aduda ministerial team amasu thagani haike Leibak asida sahi asigi October ani dage plastic ban tauna bathorang lokot khre state asigi oinesu plastic ki mohud karamba potsakna singadage haibadugi warip ama launaba thorang tauri haike Ingai koi masena matani koi state sida komina rakoni somina rakoni random se koi gine no yaringai hamin raga wari samina si kana na hinden mano kana wat mano haibadu adu khandaraga adu gomina su ai nakala ni makini kauna na bayam kana nakala ma diwali sare nakala mi yai kauna na bonali marak sida tanai padere ni ministerial team mama senapati da salaga sport da salaga karino kamai da bononi yang sinono soi silri ujiki wena makam do kana da san wena bawan pati ko thongre kana se na ba violent to ko se to wi no haidna ma khana di marang silnam sinda ya pinjo Lising amaga chamapan nifumapan ge September kun mathoida Silongda tongnakiba merger agreement ke thong adu buningsing laduna ngase Silongge laitham khrada leiba Manipur House Redland da open discussion pangthokre Manipur merger agreement and cohesion of Manipuri national identity haibihiram da Silong Manipur Students Union na mapung oiraga sinba nomagi oiba open discussion adu da MSU gi president Peter Lystrom MSU gi former president Rajesh Yumnam Desam gi president S Akash MSF gi vice president Sajad Bunya Suke Danakumar Ningthauja Silong Manipuri Students Union ki President CH Thangamba All Assam Manipuri Students Union ki President Nilakanta Pangambam amasung MSU Hozai District ki President KH Rohitna Thoroma Pusing oina sarugya ke Thoromadu gi saruk amoina UCM ki Consultative Member L Jadumani Free Press School of Journalism ki Deputy Director RK Bobisan amadi Manipuri Sahitya Parishad Meghalaya amadi Indian Council for Cultural Relation ki Regional Director su oriba Ningthaujam Munikna Resource Person oina wangang ke wangang ki basingna phongdorokpada ningtamna hinglamba lebak ama namduna ningtamba manghan kiba numit asi lakpada aikhoina ningsing basumgani Manipur khanungpok Asia da ningkha tamna hinglamba lebak amani Manipur ngasidi Bharki Fibanungda tinkiba sahi humbadra sure hairiba sahi asigi manungda punsirolda amadi rajniti gi phibamda ahongba kaya lakre state asigi ngamkhai gi matang apunbagi saktam amadi aikhoi masel gi marakta kanglupki ungkhanaba thokiba kaya laikre ngasisu state asi akiba amagi phibamda leiri loinena hokiba sahi lising amaga chamapan nifumapan gi September kun mathoi gi thogdok aduna ngasigi mirolda asogba para ama tambire haiba wafum kaya phongdoknaki TOMTV news ta phongdorokpada pre-merger gi matamda fanglamba aikhoi gi ningtambadu amuk hanjin hanba amadi democracy gi ahanba fangba mahau mahan kibasi yamna laibak thibani masi amuk hanjinaba mathau tai haina Free Press School of Journalism gi Deputy Director
RK Bobisana Fongdorkli. Ahanbo in a Pangtokiba Tormaduda, Bobisana Makataraduna, Ning Tamba Hankiva, State Ashina, Namduna. Tinhan kibadagi, Aikogi, Hingbagi Hug, Seltumgi Amadi, Namkagi Saruk Yauna, Hiram Kayada, Hombukia Laki. Machine Hana Lajaram Bakia, Mangtarpagi Pibam the Laki, Pongdoki. He couldn't do Yagi Tariba, Magi 5 years plan, I'm the Toroki. I do a Mukam Satirity, Manipur Gimiam, the Miam Gilang, democracy, writing as a Kamaito, I could have 1949, the Mangale, I do got 70 to the Hunter State of Piria, I do 75, I could get over 75, I could emergency 1980 Armed Forces Special Power entire state imposed to Salakana, Nasidi, Mado, democratic country amagi state amani Hajaragasu, realistically, and Kanda Maniam Nasiba, democracy, how the Tharamadu Pangto Kipagi Matanga, Silong Manipuri Students Union President, CH Tangambana, Haikivada, Thoramasi, Sei Kudingi, Pangtong of Honeragani. Masina, Matamduda Tokiba Totoxing Amadi, Nasigi Mirona, Muna Kang Nabage, Tangai Fadabu Lay. Pre-mergerki Matamda Laiba, Ning Tambadu, Nahonana, Ning Singbagalena, Amuk Hanjin Baga, Tangai Fadabale Haiki. Tarakpadasu Pagi, Sugumba Oina, calendar feature Oina, Matang say the 21st September 2020 the Su, which Manipuri Student Union, Matang Ama Madagi donation bu contribution bu Tawaga, which Sinjagani Hina say, Aduga, Sumba, program asi Shamsuna Sindraga Su, Manipuralega, Sindivaka Sukaidi, I know the motive Mayam Pullaga. Historical labor facts ma'am significant facts ma'am the Amutang the Punjal Laga Satra Sangstana Pragati Masi NGO Atomunda Ekatoya Aduna Akoina step Lozirisi just a step one step second step third step we all have to do together. Nasi Avenue Milasi Yam Maru Maruina Manipurgi Ning Tamba Manki Matamamada September Kungamato Yasida Manipur Iningdo Maharaj Bodasandrabu Silongi Red Hingsta Kauduna Namdana Manipur Barki Pibanum Datilan Kevin Asibu Shilong Manipuri Student Union Sinduna Nasi Haribar Hill Red Hilki Manakala Complex Asida Pangtokre Mapumoina Tonga Manipurgi Satagi Organization Kayasu Saruk Yakiba Romasida Tonga Simba Singna Matamamada September Kungamato Yasida Manipur Namduna Lauskiba Asiki Matunda Manipur socio economy Amadi political Gioeba Pibam da Kadai Fauba Akaiba Pirapaki Amasum Manipuri Zati Singidamata Kadai Fauba Hingbagi right Manglapagi Habi Matanga Taretara Tona Nainaki Tiliba Paipuna Manga Hana Ekogi pre-mazada Legiba status Adu Amuana Nahonana Tambagi Tangai Fadabale Haina Fondonaki Camera person Rosan Yelonina Odam Zeriba Nabukuma Kaupam Tanso Manipur Silong Amarumda Ninka Tambalebak Ama Oina Nightom Nigeramba Manipur Kumza Lising Machamapan Nifumapan September Kunmatoi Numita Matamadu Ginning to Buddha Sandrabo Silong the Kogduna Nam Haduna India da Punsin Bagi Kujek Laukiba Adubu Yanning the Pongdokuna United People's Front UPF Amadi Amkil Anina Puna Sinduna Palace Compound the Leba Ibayama Sumang Lila Sanglenda Nong Migo Eba Miamgi Kanan in the Bagi Mifam Amapang Tokre Tormaduga Mari Lenena UPF ki President W Second High Kibada Matamamada Manipurasi Bharata Tilage Sokolakani Haina Kalubadu Nasi Madugi Onatenab the Tokle Sako Torangi Tabakti Lapna Tamkraga Lambda Masida Lariba Miamge Hingbagi Hak Fauba Mangsilapagi Asoba Sinabama Lakpagi Mamitari India da Pulubadage Nashidi Aikogi Lebak Iram the Masisu Aronba Lalong season aduna Maset Tugaina ba Tankakia da Honaduna Lakli Lalong Kia Sidage section aba Miamne awareness piba Tangai Fadre Haina Mahana Haike Aikogi culture the mixed culture malakpa aikogi praja sing aikogi mi sing asida ngasidi poyan mayam ma yaukchala kanda aikogi civilization ase akoi mangki be yabagi akiba mangasi aikoi phawri aduna ngasi adum laba September gi kunga mathoi asida akoi Manipur gi tongan ba ching amasung tonggi akoi purup mayam sing ase akoi punna wakhan tamina ba akoi unity ama oina leirakanda akoi gi soikriba Aikogi Tajaba Indiana Aikogi Pikiba Major Agreement Yaukriba Adumlaba Pirepsingado Aikoi Kaminaba Amadi Aikoi Puna Honaminabagi Tai
Amkilgi President PH Sakin Haikibada India gi liset ase namthak te yumpham oiba liset amani Maharaja Buddha Chandrabu chamna wari sanasi haina kauraga Manipur ase India da tillavani haina khunjek piu haina hairakpadagi ningthongna yakhide Mahaku house arrest tawduna thamlaga nongmai chingdol da nam haduna khunjek pihan kiba adumangna India gi liset mayek senglabani haina mahakna haike Oi ngasi India da tille India ole haibadi haiba aduga yamna India da pullaba matung dai khoi se ngasi karisu nungai ba phangdi aduga aspa isingamaga samapan yangkai nipan Delhi ki parliamenta pass tawre MP oina ka khiba ikoi ki hujiki lai khitre oja chou haidana socialist ki ni mahak si MP oina ka ba matam du da mahangna Delhi ki parliamenta hanjal lauja ki haibadi masigi ek se mirak ta thamba yaro haidna hanjal lauja ki adubu khola wadu tabi bagi mahutta lisingamaga samapan humfuda singda salai gre Nupi Samas ki President TS Ramani na haikibada ngasi pangtholiba miyang gi mifam asige marui bapandam de adungai India government ki agency na ningkha tamna lejaramba Manipur gi ningthau Buddha Chandrabu Shillong da kauraga namduna merger agreement khunjek lawkiba adu ngasi gi mirol da khangan bagi tangai fadaba leire ningkha tamna lejaramba leibak amabu lawnam tawduna lokshin kiba adu puari da munaidana lehuragani haina haikhi Bharat Sarkar na aikhoi gi ningthau bu namdra nongmai chindon da mabu hoi lauhi bado madugi mama aikhoi mayam na pian da ngasi meeting je miyam da phongtok jabani ngasi Coalition for Indigenous Right Campaign Sirkana Sinduna Nambol Korifaba Haraupungda National Repentance Day Mungnaba Marakta Mapung Fana Pangthokre Thoram Marakta Police Personnel Sing Laktuna Public Meeting da Speaker Sizinabagi Ayaba DC dagi logde haibigi maramda Thoram adu Tugaina Honarakpada Mahiroi Amadi Police Personnel Anigi Marakta Mungnaba Thokre Mungnaba Marakta Thoram adugi Mapung Fana Pangthokraba Matungda Police Personnel Singna Mike Puduna Satki Thasigi tang taramapanda Sirkana Sinduna Pangthokiba Marirak Suba State Level Open Debating Competition da Makomathang Tarakraba Mahiroi Singda Manamatum Sing Yanthokre Thoram asigi Maruiba Mithunglen NEFIP ki President Oiriba Ningthauja Lanchana Phongdokibada Thangnava Leibak Nagaland na Framework Agreement Lauthoklagani Hairaga Manipur dana Ayaba asi pidriba karigino Aikoina pass semdokpa ngamlabasu future di kaidonungda semdokpa ngamloi adubu soikiba adu Indian Constitution na yaba maungda karamna semdokpa yabage haibadu nainabani haiki aduna mitop singasina Indo-Nepal Treaty ki makada Nepali sing Manipur chalat pada ating ban laiba yadabanina Indo-Nepal Treaty haidana hena satiba Citizenship Amendment Bill ki hena satiba bill ma amang ba pass tawre Taugi banina Nepali sing sa India da changing mamong da changat payay hai ba Nepali sing ado changa abanina hojik loina Indo-Nepal Treaty matungina Shillong da Aizol da Mizoram da Nagaland da Meghalaya da Arunachal da loina utalay Mitop sing matak ta hojiki Citizenship Amendment Bill yang tuna October ki tantara mga pawgi manung da pass tawno tawai madugi damakta akoy hojik tang kunmari suda awang po apun bagi tang kunmari da kumanga da Kohima da apun kami phamama akoi kogre Mahakna makha taraduna ngasi lamdam asida thokliba lalhobagi irang ngamkhai mangsilakpa Bharat tin kiba matungda lamdam asige lam square kilometer lising ama hena mangiba kyasi hokiba kumja lising ama chama pani phumapan gi September tang kunma thoida Buddha Chandra Maharaj pu Shillong da kauraga nam haduna Manipur bu India da tilhan kiba numit adudagini haiba asi khanghan bagi damak lamdam asige kasin koya thungna ningsing thoram asi pangthoklibani Loina Levak asigi apun ba saktam kanna ba honabada chingmi tammi khaidana miyam punamak mayok yamina si haike Manipur da thoiba lal hobagi ira ngakai mundana ngakai macet drama da pitokgi mo ngakai maksida pagi mo kabobini pitokba morcha pitokba India da 1949 da October 15 da akoina merge to da matung de ngasi pawda punne square kilometer lising amai hena Manipur gi mangi ba se masiga horok pandi ngasi gi limit September tang kuma thoi asigi ni haitana akoina lowra hai bi September gi tang kuma thoi se tangai thana akoi Manipur gi kungam khoya singda tuna akoi singda akoi pangthok pon thoi haitana pangthok sabani Sereksida kumja lising maga chamapan nifumapan gi September kunma thoida Manipur gi ningthau Buddha Chandrabu Shillong da kauraga namduna merger agreement khujek pihan kibagi mayokta National Revolutionary Front of Manipur NRF na ngasi Manipur pumada kaukiba pung kunmari gi ban shanti oina sathari
ban asina maram oirega mahusagi punsida sauna akaiba piri lambi singda passenger puba gari sing sena khide Khwaramban bazar yauna tampaki district singda leiriba kaithel sing kana khide school amadi college kana khide lenga ke loisang singda thomi sing lakpugi chang nem khi dukan sing thonglona khi pamnaba thodok sing thoktanaba security force na akan ba section thorang lokhatli Amorom dangase ban amaram oirega lenga ke loisang singda chang nemna office karakhibagi matangda Manipur gi chief minister na Imphal gi secretariat ta hakthengna na satuni engsin khre chief minister gi surprise visit aduda punna employee chani ga kunhumdoi karaklamda ba thengna ki thong aduna chief minister da nungaitaba po anki masigi matung tarakpada chief secretary Suresh Babu na ngase office karakhidaba employee singi maming sing yawba list ama phongbaga loinena makhoi gi thagi toloptage ngasi karaktabagi senpham kakna basu khangan khre ngasi karakhidaba sing aduda maruiba thaupuba officer sing kya su yauri lamdamasida marang kaina hauriba ganja ase thaduna thaoina sungdolaga medicine amadi natural purpose ta sizinabagi lenga na legalize tawna cabinet inform da puthokuna khaneragani haina chief minister N Birena haikre paumi singa unaba amada mahna hai bharat ki oina Uttar Pradesh amadi Arunachal Pradesh ta ganja ase legalize tawkhre state asida su legalize tawna ba lenga na thorang lokhana ba honabani ganja dagi sungdorakpa thauna hidak oina sizinaduna mioi bada kana ba kaya piba ngambagi kudam phangle haike paumi singna hangba wahang singi paukom pereduna chief minister na hai state laingak na lamdam asidagi mayai ka ba chinjak sing muthana ba lokhalak liba khongthang asida saugat pa mioi singda nisa lalon ba singna ki halakpa amasung punsi singnarak pa singi thodok leirabadi khudakta pau pibiu makoi sing adu lemna kak tharoi thodok sing aduge pau pirakna ba website amasu hangle haike akoi no si my government got hangde ngarang hangde no so de moi lai una bang amdraga su they can raise the question on the website adu answer nu ngarang kanuna so hai de na kuni commissioner aina kari mo yam important so the question answer la pa kan da nuna mala pa kan koi response ne adu na or natragana noi de na that them to me I the mind personally thrill I call a police na do get that way I mo the no one will spare regarding in dealing with the drugs and alcohol. I spare to organization. I don't know whether people to know the city or in the ones in the far or action dollar. I don't know whether the I number soon my under like she might have me Kramaki and the Purula I have mentioned to Imphal City manungda lengakna miyam gi satok sasin da khudong sana bagidamak sem saduna thamliba khonglambi sing ngasidi miyamna satok sasin toba phangdre lambi gi matai da leiriba yumkai amadi lanai karbar tawriba miyoi singi maton thokpa haibidu oire traffic amadi Manipur police na Imphal gi tuan mampham sing da leiriba khonglambi sing da niyam kaina sijinariba sing sidokpa amadi takthokpa gi thabak kana sathajarabasu Imphal mayol oiriba Kaisampat junction dagi wahimbam laikai fawbi gi lambi paring da leiriba khonglambi sing di ngasisu miyoi kharana nasungdana Kanchinduna thamli hiramasida TOMTV ki akhanaba paudam ama Miyamgi lambi sathok sasinda maruoina khongna chatliba miyamgi khanduna laingakna lambi gi nagyatta khonglambi kya semduna thamli adubu khonglambi singa sida potfam phamjinba dukan gi polam sing haduna yonsinba amadi hotel na chingba kya tawsinba asina miyamda hena dum khudong sadaf kya mayogna halli khonglambi singa sida chatfam lerektabana main road ta kumthaduna chatpana maram oiraga lambi chinba amadi lambi gi khudong thiba thodok kya thoktuna punsi kya mangnabagi achaw maram amasu oiri matam kaya gi mamangdagi khonglambi singa sida pochai thamjinduna yoliba kya lengaki mari leinaba loisangna karigumba thabak amata lokhatana leiri masimakna miyamna lengak amadi mari leinaba loisang singa si mamingtagi oina leirabra haina hangnarakli yengbada lambi thongsi yamna tai chadre ising khonglam lambi da chatpada ising na tung da leisanba aduga akhoi lambi si wa parking si mafam zada ba haiba tare adune lambi si hari sumaina footpath se sauthoan ba pakthoan ba khidang pamjaba adu chatpa thokpada miyam si yam china leiba Imphal City gi khwaidagi mi chinba lambi singi manungda ama oiriba Kaisampat junction dagi wahingbam laikai fawgi lambi paring asisu ama oiribani lambi asigi maning thangba sarukta leiriba khonglambi asi matam kayagi mamangdagi kanafam khangdraba khonglambi ama haibadu oiri lambi paring asida dukan famliba singna makhoigi dukan gi pochai sing paisinduna thamli
Masigisu mathakta khonglambi asigi mathakta dukan famjinduna amadi yum oina mi leiba fawa yauri. Gari yamna chingkhalakpa matamdadi lambi asida khongna chatpa miyosingda hena khudongsadaba kaya ama mayokna halli. Masi pumnamak asibu yengsinaba leiriba city police ki maikaidagisu niyamgi wangmada khonglambi mathakta pochai paisiliba dukan toksiliba yum amadi hotel kaya toksiliba asida ngasi fawa takthokpa ngamdana leiriba kariginu haibasi miyamgi achawa wahang ama oirakle. Hiram masida lengak amadi mari leinaba loisangna athubada miyeng sangbiduna lokhatfam thokpa thabaksing lokhatpa tarabadi lambi paring asida chaliba miyamgi khudongchaba oigadauribani. Kaisampa junction dagina waheng lekai fawbagi lambi paring asi Imphal city gi khwaidagi chinba lambi paring amba oiribani. Masigi mathakta lambi sigi oithangbada leiriba footpath asida dukan famliusingna masa masagi polamsing thangdoktuna yonba amadi dukan tawsinbana lambi chaliba miyamda kheka hena khudongchadaba kya mayokna hale. Hiram masigi matangda laigaki mailena loisangna mideng sangduna footpath asibu miyamna chatpa yaba lambi ama ohenlebadi miyamda hena khudongchaba oigari. Cameraman Govin Galoina paudam jariba Premanand Mangsabam Times of Manipur, Imphal. Ningai Sangdanabada Nongmai Saluba Narcotics Cell Imphal West ki personnel ani Manipur University ki mahirosingna faraga purba matungda police khusina krai. Khulai faraga asawrom kang bagi lishad mahirosingna akan mamongda yaningda phongdorakle. Thodok ase ngarang numidang pung 10 rom tarak patwaida Singjamai Police Station ki manung chanba Manipur University Boys Hostel number 2 mamangda thoki bani hairi. Thodok adu da senariba narcotics cell gi personnel ani adudi nongmai bungdage Sub Inspector Wahengbam Robertson amadi Langthabaldage Constable P Buto kawi hairi. Thodok thokomdagi phangba pawgi matungina Robertson amadi Buto Creta car amada tonglaga khongjag yangna University campus ta thojilakhe. Makoi anina tonglakpa car aduna khongna salamba mahiroi kharada thenge tawbadage ngaihak ningai sangdanaba thoke loinena khulai masa ama satoklaga makoi buki helamke. Tungda makoi ani gari aduda tonglaga Boys Hostel number 2 tamna thoke. Madudasu hostel da leiba mahiroi kharaga ningai sangdanarapodage nongmai satlaga kokchinglakpadage hostel manungda leiba mahiroi sing tananaba laurokpadage mahiroi mayam sentharuktuna makoi anibu faraga phokibani. Tungda University Authority yaurga hariba personnel ani adu nongmaiga konena Singjamai Police ki kangbuda sinaki hari. Draft National Education Policy lisingani taramapan gi matungina mairoi singda pigadaba curriculum lot hantahanba amadi flexible curriculum ohenba haina taknari cherakta bosemna anoba lairik kya nauna hablakani haripasi laibak thibani haina Kanglai Park Students Association of Fongdorokle. Ngasi khuyathongda leiba mahiroi lup asigi loisingda pangthokpa pongmi singa unaba amada KSA gi Youth Affairs and Sports Secretary Sanjoy Khulakpamna Malemgi oina honglakliba education system asida saruk yabang ngamnabagidamak India da committee kya semduna warep kya laukhrabasu ngasi phawba laukiba warep sing thabak oina onthokpa ngamdana leiri. Amaromda curriculum lot oidana ba honabagi mahuta tonganba subject introduce torpa asi bosemgi curriculum da yauri bara haina hangnakpagadena curriculum reform tonabgidamak KSA gi maikaidagi education department ta tatana hairabasu ngasi phawba thabak oina pangthorktaba asi laibak thibani haike. Ini tamdana lakliba social science maitai mayak English amadi business sing larik sing asida masigi syllabus ta inclusion tuksilasu ya bagi wakalon anoba putok bagi mauta larik ko nakolak liba sing asina mayak sing takli madudi board of secondary education Manipur amadi hariba larik sing asigi prescribe toriba amadi pong liba company sing asiga business ki ba wakalon nama sakat pani amadi hariba asing loba mahiroi khunai mayokta leriba education policy sing asibo quality education gi mingda sendala mi thona bokhona liba sing asing da kiesina lepani amasung mathau ta Paugi maraktan atin babre matang logjari. Rotary Club Imphal RI District 3240 is organizing a sport fanting competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10:10 am and ends at 11:40 am. Prizes are first prize ₹5,000, second prize ₹3,000, third prize ₹2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates. Maitai Singi Puwariga Sagonaduna Laklaba, Mapam Ama Oiriba, Sagolban Tangapat the Ladyba, the Tangapat Restaurant and Departmental Store, Naihak Awa Potafam Ama Oibata Natana, Restaurant Manung the Yaujariba, inbuilt Departmental Store da, Adomgi household items sing Supambiragani.
Veg amadi non-veg ki menu item singna adom gi taste bud pu satisfy oihaliba menu item sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store. Break matungda makataba pau pijari. Baby sana misi gi mayok te sem ki ba je sina sinduna ngarang thamai ben ge thau ground da miam ge oiba apumna mifam pangthok na ba hona bada police na thugai ki ba du yamna laibak macha ta bata na ngapi gani yamna laibak macha ta da bata na tana citizen sing gi fundamental right matpa lenga ki thong ni haina JC against the murder of ningthogjam baby sana sanu gi convener L Gyaneswari na phongdokre ngasi thau gi office ta pangthok ki ba pau gi mifam amada convener na Mifam pangthoknaba magistrate tagi ayaba launaba DC officer salubada nungthil pung ama tara fawba officer sing laktaba si atamnana sinba thongni haina longdaba ngamde principal landoni bu sogatpa miyosingna famba wakat mifamna thugaidraga misi asiga asumba wail puthoknabgidamak jesina sinduna famba wakat mifamna karigi thugairibano lenga ki thong asi angakpani masina principal landoni amadi mahaki khongburoibu lenga asina sogale haibasi masana taksare thong asidi akan ba ihau laknaba jesida baton tobuga pangkhakne mangna makha taraduna chief minister masamangna case asi CBI da sinanaba taksin gani haina kyarak phongdokkiba leire adubu tha ani helaklaba fawba thabakta onthoktre asigumba thong asina lengakta thamlamba thajaba adu manghalle athubada lengakna ahenba mityeng changbiduna case asi CBI da pahenbiu maduna taduna matam lobugi thabak chatharabadi jesina miyam galoina democratic oiba khongjang kya sanchin kigani haiki simple haiba adugumba Ajungma chanabi Indian citizen amada chathabi gadoba adugumba thawngsing adogi mayokta aikhoigi miyamgi fundamental right matpase sarkar ski asigumba thawng ase aikhoi miyamna condemn tawbaga loinana objecti 144 se is amasung west impal sida lairibani aduna tasiyangna sarkarsna mihat pasing chogole haibase miyamgi mamangda tarang uthoe haibase masi sarkarna bhabtabiu loina na adugum raba baby sanana siraga leiramba adugum ba school gi authorities singa se phaduna ngasi leiriba se jelda masi baby sanagi langla lanjing phondi bhaudi GMC amasung miyam gi kholauna thadokpa yaroi haibase high court ki mafam da su aikoi gi miyam na appeal tawjari Paugi mifam adu da sarugya kiwa All Manipur Women's Social Reformation and Development Samas ki President TH Ramani All Manipur Tammi Singmi Apun Banupilup ki President Soiba Momon Leima Amadi Poirei Leimarol Meira Paibigi Advisor Ives Obina Makoigi Oiba Warol Singda Lengangna Bebisana Misigi case asi athubada CBI na pahanaba thabak paketpiu amadi misang mikhai naibigi thabak tawbigino haina phongdona rakhe Mapung pamba leiba amani haibase mapung panda ba sap anahan ba pol ama utpase aikoi nungai jade ba asigum laba leiba ki thawai puri ba aikoi gi damakta mapi mapanin leiba sim minister mingdi panjararoi masi puna masi khanda biraganda aikoi da ungtang de khangan biu paja meyamda bibisana sibagi langla langjin puthokpiru CPI da sinabiu haibadudana mo bom caption ba aduga mara laitaba mi phajan ba jenda thamjan ba onna tainaba thabakse tawbuse mama mun thamoi song nungaite Imphal Times ki editor Rinku Khumoksam Child Welfare Committee Imphal West ki chairperson Thiam Rajikishor NAB ki additional superintendent of police Thonongjam Brinda Amadi ZDO John 3 Thobal MES Arambam Anil Kumar Bu Manipur Alliance for Child Rights Award 2018 pinabgidamak khalakle Airport Lambi Paringi Gari Dalaiba Kids Foundation School Bu National Education Leadership Award 2018 gi saruk amoina West Emerging School in Manipur 2018 gi award khusina khre award adu thasi gi taramanga da Kolkata gi The Lalit Great Eastern Hotel da pangthokpa thoramamada school asigi founder Wahengbam Rajabidu da khusina rakhibani loinena Kids Foundation School asi Central Board of Secondary Education CBSE da affiliate tawduna CBSE gi makha da pangthokpa exam kaya da chama pass tawriba school ni St. Joseph School gi hana mahiroi oiramba adubo hojik masagi anaba amana maram oiraga mid udana leiriba sogolban yangkhom leirektagi sadokpam action da St. Joseph Higher Secondary School Sangai Proge Father Reverend Victor na lusingba tim amana hakthengna na chatuna ngarang lupa lakh amaga lising kunthra henbage senpham khusina krai senpham adu school asigi oja sing amade mahiroi singna angmangamba senpham khaigat aduna mahaki layengbada sijenanaba mateng pangkhibani
Bharat Sarkarna paikaliba tuan-tuan be scheme singi matangda mipum tingna khangnabagi pandam ngase District Administration Thawal sinduna cross country race ama pangthokre. Cross country race adu Thawal Municipal Council mamangdagi Wangjing Tentha Kendrugi MLA Paunam Brojena lamtharaga Wangjing Kodompopi Sports Complex ta loisilba matungda mafam maduda thorum ama pangthoke. Posan ma swastha hi seva beti bachao beti parao electors verification Taret Suba Economic Census Amadi Ayusman Bharat Pakwada na chingba scheme singi matangda mipum tingna khangnabagi pandamda pangthokiba thorum aduda Paunam Brojen Deputy Commissioner Thawal N Bandana IAS Thawal Jila Parishad ke Adyaksha Hasina Begum Amadi SP Thawal Dr. S Ibom Sana mathangsina athoiba mithunglen thorumapu amadi akhanaba mithunglen sing oina sarugya ke MLA Paunam Brojen na phongdokibada Bharat Sarkar na leibak miyamgi chawkhat thorangi damakta paikhalakliba toan be scheme singbu mipum tingna khangnaba yade haiba wakhalonda District Administration Thawalna awareness kya pangtholiba asibu thagatpa phongdokhe Thoromadugi saruk amoina District Administration Thawal sinduna toan be scheme singi matangda khangan bagi damakta pangthokiba quiz competition painting competition amade ngasi pangthokiba cross country race aduga makok mathang takraba singda mana pidna puning thogatke DC Thawal N Bandanana mahaki warolda Bharat Sarkarna paikaliba scheme sing ase phangbayaba mipung khudimak phanganaba mari leinaba official sing amade miyamgi mihutchingna mipung tingna khanghanaba honaminasi haina appeal tawke mana makhatana hai District asida nupi amadi nupa masing ase sahi khudingi khenaba hengalakliba ase yamna laibak thibani mama mapa oibesingna nupi amadi nupa anigi marakta khenaba mityang thamloidabani nupi singi damakta sarkarna piriba khudong saba sing ase logduna makoigi tungi punsida masak thokpa amamam oinenaba sembisi hainasu miyamda appeal tawke lay Nipimsa or Basinda, Pagitong scholarship, Nipimsa or Basinda Sum Batoba, had a Mayam Aduna, Skim Sing Say Mayam, the Pasana Kambiraga, Nipimsa Simbuyo Kapiu, Boy fully citizen of Moibagi, Moidu, Matisaba Mu and Moibagi, Magi, Pulkano, support of Pibu. Babina Healthcare and Hospitality Private Limited ke unit ama oriba Classic Hospitality Training Institute ke Tarelak Suba Annual Day gi thoram ngase North East da leiba Hotel Imphal gi Sangai Hall da pangthokre Thormadu da wangang aduna Babina Group of Hotel gi Managing Director TH Davlena Training Institute ase Inkhalak liba nahasing lamdam asigi tourism amadi hospitality gi sector singda anoba mangal ama piba ngamnaba lingkhat khibani adubu ngasidi institute asina matik saba mahiroi kya puthokpa ngamle masimak state asigi lanni haike Manipur is a state with a lot of unemployment issues. Out of 28 lakh population, we have as many as 7 lakh unemployed educated youths. That's a big challenge for the state. But in order to get the employment, one needs skill training. And skill training gives a very big avenue, a very big ground for employment. Thoromaduga mari lenena kumjali singani taranipan amadi taramapan batch ki mai pakraba mahiroi singda asam khudol piduna poning thogatke Guest from the foreign service. Lamyan ba Irabon Sing Thorom Observation Committee na Protection and Preservation Committee Manipur ke khusam naduna Lamyan ba Irabon Sing Thorom ngase Imphal East District ke kaibi mana chingna pangthokre Laikhidraba Lamyan ba Irabot ki mafamda miyamna hekaleka tamduna ikai khunba utke Thorom aduda sarugya ki ba wanganoi kyana Lamyan ba Irabot ki punsi wari amadi magnat lauramba thawlang singi maramda wangangke Mamangi matam sahi ngashi tenya sahi humdra gi matam tuta lamyan na adumbo wakalo di puthukra baneba akoida sida lamyan na United Front kai sem dana matam na tawki basi akoi hosita tawri ba posiki lamjing ho na tawkra bani matam dana ado matam dana pun ki bagasi akoina yamna singthani ngai ni 1947 ki November ki tang kuntra masida MTU holda nimidang ki pum ndor pum mga ta matamda Irabon na lamjing duna mana United Front amasian bitongta Manipur ta iban lup mapan sing amrit tam lup mapan si khomjalaga mana pulap punjalaga mana aikoi wari am nagudam ni haidnaga mana sindiba
masi akoi asauba akoi ngasi para amu ho daka wai Irabot Celebration Committee Manipur na sinduna lamlai salong da laiba Irabot Memorial Hall da humudra mathoirak suba Manipur kan ban mit palan thoram pangthokre thoram hogdok pa oina pungdong bamdage hauraga maira puba miyam ge khongsat ama chalong da laiba lamyan bahijam Irabot ke kubam tamna satke mafam maduda maira amadi laisukat ke thoram maduda wangang laduna CPI ge National Executive Member Dr. M Narana ngasugi thoramase ingkum jalising ama chamapan nifu nipan ge matamda Bharat ke awang nongpokta lairiba leibak sing punchinduna Purvanchal Pradesh Kobai State ama semlagane haina lauthorpada matamdugi Congress laigakna yathokiba amadi matamduda leiramba Socialist Party kharana Assam gi district ama oina laige haibgi mayokta Irabot na lusingba Communist Party na sinduna MDU da pangthokadaba mifam yawba lakiba lamlai longgi miyambo pungdong bamda police na thatuna tamthina ot naibetanatana miyoi kya Asiana yaukiba numit amadi mifam aduna maram oiraga Irabot pu namduna mirot ohenkiba numit asibo ningsingduna ngasigi numit asi palan tawune Mana makha taraduna Assam gi district ama oiba natraga Purvanchal Pradesh sembada isagi lon na chingba mangamgadaba Manipur bo hojik mapung fawa state ama oiriba masigi numit asibo Manipur kanba numit haina chahi khudingi palan tawbani matamadu dagi hogduna Irabot na Manipur gi apunbugi saktam kaiba yaroi haiba wakalon thamduna honaramba kya adubo ngasigi mirolna matung inhobani matamdu dagi hongna Bharat laigakna Manipur thugaina ba honaba thong ngasisu hanbalaite masigi mayoktasu CPI na sapsana lepkigani haina mahana phongdokhe Manaba khunai sagatpa haiba asinatan atopo alternative ama leite ai khoina ngasi pameba samaj dudi award anai leitaba magi sakthung phangjaba human rights protect toba mi wene hingbagi punsigi magul leiba punsi madugi samaj mu hense hairagadi Irabot na mangjaramba madu sagana bo honarpa madugi samaj do malem gi oiba miyeng thambada ai khoigi local asidagi hogdokpa haibo wakhalon si Irabot chengi he madugi wakhalon to khoi implement tawno honabada macha mana oiriba magi ideology du de thaje jaw khoina madu tattana pukhachei madugi saruk amani ngasi khoina September ki tarik ma thoida Manipur kanba haina numida se palon tawjariba Ngasigi thorom aduga mari lenena numit adugi thodok aduda miyam adugi lusingba laikhidraba Fairojam Parijat ki mingda Fairojam Parijat Memorial Trust amasu chalo Irabot Memorial Park ta semkhe District Water and Sanitation Committee Bisnupur Manipur Pollution Control Board Government of Manipur amasung District Administration Bisnupur na kusam na sinduna ngasi swasta hi seba gi sarok amoina tidim lambida mass cleanliness drive sa thabagalona awareness pibagi thoram ama pangthokre thoram aduda saruk yakiba oinam kendra ge MLA L Radhakesorna plastic ki polam sing asi sijenaraba matung mafam sana hondoktabana mafam aduda tumbangam dana sahi chama sani lei masina maram oiraga air pollution water pollution amadi soil pollution na chingba kya thokanduna miyoibagi hakchang sokale Bharat Sarkar na October 2 dagi hogduna plastic free ohenbagi pandamda plastic ki polam sing mafam sana thamlaba matung khongatuna amuk nauna sijenana bahonari loinena north east ki oina lambi sembada chada tara dagi 15 fawmudi plastic sijenagani haina phongdokhiba laikhrabani haikhe Highway da laiba plastic ayamba khungang dogi laikai dogi mina sakhaiba nate highway sida chatpiba gari ayamba dagi manung dagi lanai gari oraga so aduga commercial gari oraga so makoina langthorakpana ayamba ni maram aduna hariba along the highway da chatpiriba gari singna gari manung di saba thakpa lorakanda plastic bottle gumba aduga adukoigi plastic ki koigi lays gumba kari gumba charu rakanda heta langthok se tawbiganu han appeal tawjari Nakalamurumda DC Nita Arambamda Bisnupur District ki oina plastic tan chamanga khongot nabage pandam thamli loinena isa isagi lambini aikhoigi lamdamni khanbiduna mafam marang khangdana langthokpigano lu nanba lambi ama ohelasi haiki Bisnupur district ki oina koi target thamise ngasi 500 kg plastic waste sigi collection ki target ne ba koi thamise adanga sai su panbi gre koi Bisnupur district ki koi mini secretary ki da koi collection hub ama semjare madudagi koi plastic china kai do boya ge haira to mathang pick up to gi doine aina mayam da appeal to janing badi koi gi lamdam ni koi gi irai park ni koi gi lambi ni koi gi sohor ni molha lagum si aduna mafam chana patient biduna makoi do koi dum collection laksage pahun hundok pase tawbira gum si
ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯒꯅꯤ 10 to 15,000 ꯇꯟ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯈꯣꯝꯒꯠꯄꯁꯦ ꯑꯁꯤꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯁꯨ 500 kg ꯇꯥꯔꯒꯦꯠ ꯊꯝꯃꯤꯁꯦ ꯑꯁꯤꯗꯅꯤ Sahi Kudingi All Jiribam United Clubs Association Azukana Lamyan Bahijam Irabot Ningsing Bathaga Mari Lenana Jiribam de Riva Club Sengi Urban Rural Haina Kaidolaga Pangtokpa Naminigi Social Service Competition Gay Manung Sanangasi Tuan Tuan Bajiribamgi Mapam Sing the Pangtokre Tormaduda Azukagi President Vice President M. Prem Chandra Singh Maitei Member Singh na Tuan Tuan Ba Club Sing the Chatuna Yangshin Bagalona Atum House Sing Kusina K Nasiki Tormasigi Matang da M. Paksana President Azukana Haikibada Sahi Kudingi Jananeta Hizam Irabot Mari Lena Pangtokpa Lu Nanba Thambagi Pandam the Pangtokpa Social Service Competition Asi Azukana Sinbane Lenana Jiribamgi Club Sing Gi Secretary President Amadi Saruyaki Bamishina Azukabu Tagat Wahi Pinerake Haying Sumakatana Social Service Asi Tuan Tuan Club Sing the Satakigani Haike Narcotics Control Bureau Imphal Sub-Zone District Administration Kangpokpi Imphal West District Police Amadi IRV gi Tuan Tuan Battalion Sing Yauba Apunba Khutpu Amanangasi Kaupru Sing gi Napomda Ekar Kuntrani Thoi da Tharamba Popi Pami Sing Ain gi Matungina Lakhot Kadaba Thabak Sing Laukhalwa Matungda Yanthatuna Mahan Khre Hairi Paugi Maraktan Aten Babre Matangalong Minase What's up, rock and rollers? Girish here from Girish and the Chronicles. Hi guys, we are postponed. Hi everyone, we are Soleh sir. Hi, we are Innocent Eyes. Hi guys, we are Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at Rs 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West or contact us at 8837353352 or 9402991938. Break Matung da Mayam Butaramuk Chari, Makadaba Pogda Ngarang Nungtil Thawal District Hospital da Laiba Krishna Diagnostic Center da test obagi result lobo lakpa Kanguna Center Sidage test obagi result pibada penaba phongdoktuna irang thokibadu laibak thibani matungda asigumba miyam gi penaba si pokhandana bahona ge haina Krishna Diagnostic Center asige state in charge Newton Ningombamna phongdorakle ngarang thokiba thoktok adugi matangda ngasi Nungtil Thawal District Hospital da Laiba Center asida paumi singda unaba amada Newton amakata na hai Karigumbada Thawal District Hospital ge center asida test tawbada khudong sarba leirabadi tawgudaba test sing masidage sample lauraga Imphal da tawba yawi masim miyam ge yenglaga tawbani ngarang ge thodok adu tholamdaba yai pathology doctor in charge na result hablakpada passenger Tata Magic amada yaukibadage amuk ana khongu leiraga purakpada khara thengthakibani asigumba thodok matungda thoktana bahonage miyam nasu diagnostic center asibu yengsinbiduna afaba center ama ohenaba honabada mateng pangbiu haibu wafam phongdokhe Soyibatusi matandani soyibani haibsingdo tapiraga akoina prajada piriba facility singje matam sana piba ngamnadabidamata prajasina so akoida henna afaba suggestion pibiduna afaba haidi cooperation pibiduna henna afaba odanaba haidi one district hospital da laiba prajasingna matam sana phanganabidamata honabasida henna mateng pangbiu haibse aina prajat wal da laiba district hospital haidi thawan na kon prajasing haidi publishing da su henna haijeninge NCSTC Department of Science and Technology Government of India ge ngaklong makhada Mastec NALID STFM Maskamadi Jenim Nasinduna ngasidigi hogduna Science for the People and the People for Science haiba hiramda numit mangani sathagadaba Science Meet lisingani taramapan ngasi akam patalaiba National Institute of Electronic and Information Technology NALID ta hogdokre National Science Day lisingani taramapan ga mari lena pangthokiba thormaduda chief guest oine saruk yakiba Deputy Chief Minister Waija Kumarna Mioiba Aikoige Kongsata Science Haibasi Tadonaba Yadraba Mani Loinena Malem de Leriba Tawai Pan Bakudina Ising Haibasi Yamna Matoktai Haiki Science Mitchika Mari Lenana in Hygienic Bible Ozasing Nasu Satra Sing Nasu Science ki mit Asilaga Science I say Nessa de Labor Akoi Cham Sam the Kanota Candida Kaya Nung Tadore Candida Koi Chatna Kumang Sotana Kotam Torisi Kari Marum,
साइंस है खंगदबा साइंटिफिक अप्रोच है कहीं खंगदबा मसीदगी लापनी मसीबु खंगब तारगदी मसीगी कनुसी हैबिट से डेवलपमेंट तोहनगी तारगदी हाइबा छात्र छात्री दो सोइदना तुंगदसु दुम साइंस ने है तसेंगना है तारगदी साइंस इज मोर और लेस एन एग्जैक्ट अब करी है सब्जेक्ट में Masagi cycle see it's a means of communication for the human civilization akoi mi sing se ko ado mana ngasi invention ama toromno male discover makte to natre ado kari pot hanangi sida kari anoba new invention kari addition laibage habado yengbai dam darkar hoy ado asikumba angang sing waklonda scientific temperament scientific sigumba potential me am laibase khoi mung ta na nurture to biba akoi explore to biba ado akoi human kind benefit ta action on tang sa ko nuai na sin ba se yam tangai phate भारत की मफम क्या दा पांगथोंग नबगुम यावल मणिपुर ने सिंधुना हमसफर ट्रस्ट बॉम्बे की सेंथंग मखादा कुमजा लिसिंग नि तरानिपान गे सेप्टेम्बर की तांग तरुकता आईपीसी सेक्शन 377 लौथोकिबा चही फारकपाबु हराउबा फोंदोकपगी थरम अमा ngarang maitram da pangthokre थरम अदुगा मरि लेनेना लमदम मसिगी मीडिया हाउस मरि अमसुंग प्रिंट मीडिया अमदा मेमेंटो अमदी केस अवार्ड पीदुना इकाई खुनबा उटपगा लोनेना नाट के ओइबा इसै नोंमाई की थरम सु पांगथोखे थरम अदुगा मरि लेनेना यावल की फॉर्मर डायरेक्टर सादम हंजबमना लमदम मसिगी मियामना लमदम मसिगी बर्निंग इशू क्या लेबना लेस्बियन गे बाइसेक्सुअल एंड ट्रांसजेंडर LGBT की इशू असि क्या हक्सिना लौनदे लेंगा की माइकेदगिसु सेक्सुअल माइनॉरिटीज के स्कीम क्या थंबिखरे अदुमपो लेंगा की माइकेदगी एम्प्लॉयमेंट दसु अखनबा मिजेंग संगबियो हाइना लेंगा की पुनिंग सिंसिनखे young youth oiba sei kuntra mangi makha da leiba khu yawol se group oi banina youth khejina silaga ngasai gi community nat me am se koina mainstream tawraga government na transgender welfare board kumbari semaga leiri adagi health ki scheme me am leiri adai jura khoi se sexual minorities oina government na ju lauthokre sexual minorities singi atopa scheme gai ngasai health ki scheme da higher education free ohen bagi higher ju aduna adugu nataba topa employment ki skill building gi dasu sigumba sexual minority ama oirabanina me am government gi special focus amadi community sida chingsaninge angam mateng pangbina gi damakta Nakalamoromda Hamsafar Trust Bombay gi program officer Manoj Benjwal na phongdorokpada sahi taranipan gi matungda ngasidi LGBT community singi oiba ningtamba phanglabani ngasigi nahasingla isa na songthortuna lengak amadi ngasigi khunai asida phangthokpa haksing tansi haike Definitely that will be help for the other community because past 18 years like everybody fighting for the right and section 377 judgment come after 18 years but still we need so many of civil rights so we need work on that if you will come forward so we all work on it and we all work together Thobal district ke Lilong community development block city block ke makhada leiba Turel Ahanbi gram panchayat ki oiba sahigi akhanaba gram sabha ama Manipur social audit agency masana sinduna ngase Turel Ahanbi ubak thong makhada leiba cultural hall da pangthoktuna senba sahi lising ani tarani pantarapan gi manungda gram panchayat asina MG Narega gi makhada sukhiba thabak sing amasung PMAYG gi makhada sakiba yumsing gi akupa social audit su tawkhre leikai gi ahal MD Riazuddin chairman oiraga pangthokiba gram Panchayat asige ngasige social audit gram sabha aduda gram panchayat asige job card holder singna lisingani tarani pan taramapan gi manungda sukhiba thabak sing makhoina fangkhiba khusumal sing amade lakadoriba senba sahi lisingani taramapan kunda gram panchayat asina miyam gi damak pakhat kadaba sakwa thorangi thabak sing kupna khanane nakhi The Northeast India Company Limited na lisingani taramapan gi oina piba mana Varak Valley Achievers Award Fanjobam Lokenat piragani award asi Varak Valley da tuan ba lamda thabak tawriba miyoi sing da khangatuna piba award amani miyoi sing adugi manungda social activism gi lamda Fanjobam Lokenat na pigadoribani hojik masagi profession advocate oina leirabasu yamna sahi nauringai dage mahiroi ama oina Fanjobam Lokenat Varak Valley amadi Assam da khundariba sothorba leiriba furup kaya gi sakwa thorangi thabak thoram kaya da saruk yaduna lakli All Assam Manipuri Students Union Amsuda Matam Kuina Mahiroi Lusingba Amo Oina Leirame Madugi Matung Manipuri Youth Front Assam Maifa National Legal International Justice Mission Kolkata Amade Lup Kaya the Yauduna Social Activist Amo Oina Horake Award Ase Lokanata Piragani Habigi Pao Sitabada Lamdamasige Lup Amadi Mahiroi
yauna mioi kyan harau nungaiba phongdorakli hairiba award asi thasigi kumapanda Elora Heritage Assembly Silchar da kusinaragani More the Laiva Nipum Doisuba Assam Rifles na Sobo Todang Loduna, Tuan Ba CSO, Mite Council More, All Community Development Organization More, Tamil Sangam More, Gorkha Sama Seva Committee, Mioi Singa Kusunaduna, Nasi More Get number 2 Amadi, Myanmar Gataina Riva, No Man Land, Lebak Anigi Oiba, No Magilam to Sengbagitab, Thoram Satakre. Nasi Gilam to Sengbasida, More the Lariva Assam Rifles Battalion Commandant Sumit Sud, Major Ankit Shrama. Rajiv Kumar Yauke Aduga, Myanmar Gi Maiketagi, DC Tamu, Myanmar Army, Immigration, Police, Tamu Police, Forest Department, Fire Department, Yauna, Myoikya, Sarukyaki. Tungda More Gate number 2 Gi, Indo-Myanmar Friendship Gate Manaktam na Satuna, Myanmar Amadi, India Nigi Piral Paiduna, Lebak Anigi Apaba Friendship Ama Oibagi Pandam Amagalina, Tamu DC Yauna Myanmar Official Singapuna Moregi CSO Assam Rifles Officer Singapuna, Photokamina Ki Amadi, Lebak Anigi Maiketagi Asam Kudol Tamnaki, Marup Oibagi Mari Cecilhan Ki. Private School Development Council Thawal Sinduna October Gitang Ahum Fawba Sathagadava Thawal District Level Gi Oiba Inter-School Traditional Cultural Dance, Debate, Rhymes, Painting amasung Mathematics Competition Ngarangdagi Thawal Haukada Leiba Peace and Freedom Academy da Pangthokre. Puna Kanglup Ahum Thokna Khaidokuna Pangtholiba Competition asida District asige Tuan Bay School Singi Mahiroi Lisingama Romna Sarugyari. Lakliba October Nipanda Pangtholiba Competition asige Makong Mathang Tarba Mahiroi Singda Manayan Thokani. Pangtholiba Competition asige Matangda Wafam Khara Phongdoluduna Council asige Secretary Lapong Lapam Saktidharna Aikogi Paumida Hai Aikogi Agang Singi Marakta Asigumba Competition Ama Sinduna Makoigi Knowledge Sharing Tona Handuna Thawalda Lairiba School Kudimak Amato Oina Puna Sakon Minambagi Pandamda Competition Association Bani. Paugi Maraktan Aten Babrematang Luxury. Coil Green, India's #1 genset brand by Kirloskar Efficiency Integrated is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 566601 or 038524520011. Authorized dealer, Kirloskar Gensets. Break matungda makada pau pizari. Donor Ministry na Assam yauna awang nungpok Bharata project sani hena faikana ba lupa crore lising ahumge ayaba pikre. Wafam ase ngarang Donor Minister Jitendra na pongmisingda warul pireduna phongdokhibani. Mana hai project sing asigi manungda project chamaga taragi oiba lupa crore lising amaga chatruk marifudra mapan ge senpam kaithakre aduga lupa crore sanipan kun changna paikhatkadaba project humputaruk mapung fana loire. Mega project asida lupa crore chamaga taramapan hena changadaba lankadage Umrangso Fawge Lambi Double Lender Paktok Sautokpa Lupa Crore Nifu Mariga Lak Yankani Toy Changna Packet Kadaba Digboy Town Water Supply Amade Assam da Sagadoriba Ahanba Bamboo Industrial Park Yauri. Bharati President Ramnath Kovind Amadi Mongolia ge President Batulga Khalma Anina Ngarang New Delhi da Space Disaster Management Amade Cultural Exchange Tonganaba MEO Ama Kuyak Pinakre. Lo tamlibi mahiroi nupi ama rap tawi haipagi maralda former Union Minister Swami Chinmayanan ngarang Uttar Pradesh Police ki Special Investigation Team na masagi memdagi fakre. Upper Shillongge Pomlum 7 miles yauna tuan bamufam anidagi Anti-Narcotic Task Force ANTF amadi Mongav Police ki kangbuna mioi ahum ngarang number 4 gram chahum henbaga konana fagat pangamkre. How's Muk Sanabaki Pau Pongigani? Handakta Chandigarh Pangthokiba Taraniphan Suba Junior National Wushu Championship Lisingani Taramapanda medal kaya lauruktuna
Manipurgi damak mingchat purakkiba sanarosing coach judge amadi observer sing ase international model and social activist aduga human initiative Manipurgi women coordinator mayang lambam dainana asam bathoram amagaloinena India Gate mamangda okre sanarosing adubo harau tayam oladuna mayang lambam dainana hai haugalak iba nahasing ase nisagi ipakta lupsilapagum taure aduna games and sports ta hena puning singsin biduna afaba tinjang kajing da bukunai ama sem mathok tai mana makha taraduna sana khonabana nahasingbo afaba lambida lamjingna bahonabada asoba thodang loribani maramasina lengakna sanaroi singi yaifa thorang kaya pakhat pinaba lengake puning singsin ke Kumalampak ta sathariba state level boxing championship ke tuan ba category da sanaroi kyana gold medal longna kre youth women ke KG Yankani Toida, Sanatoy Hemam, Sub Junior Boys ki KG Kuntrama Toigida, CH Nauba, KG Nifum Doigida, A Ronaldo, KG Kuntramanga Gida, KH Vidyananda, Elite Men gi KG Humdoida, H Baskar Aduga, KG Humpumapandana, KH Sanamasana Gold Medal Pankre. Housing asin nung til da phone kiba Manipuri Paukse singsige maruga paupuni minese. Kanglipok ki Maira, Bishnupur District Nauna Saba Food Storage Depot Union Minister Rambilas Paswana ngasi sangga kre. Ganja dagi thau oina sungdolaga ana lain gi hidak oina sizinana ba honeragani. Chief Minister ST SC OBC amadi minority singi aifanaba stand up Manipur ki thorang paikhalagani. Shillong da merger agreement ki matangda nongmagi oiba open discussion pangthokre. North East ki damakta lupa crore lising ahum ge ayaba pirakle. Wahemgam lekai lambi paringi khong lambi da famjin libasing police na takthokpa ngamdre. Kangla Pau Chief Minister na Makan Kuman gi khunja singda ungkhadaba tokpinaba appeal tawkhre. Darkar leirabadi ministerial team thagani. Biren Union Minister Rambilas Paswana Bishnupur da nauna saba food storage hangdokre. Merger agreement tawnakiba numit Puwari da tasona thinduna lehorogadaba numit ni. Second NRFM gi general strike na chawna kaiba pikre. Pog jail English ngamaga chamapan ni pumapan gi thogdok sing yengsinba nainaba amadi khangminaba matam oire. W second Praja ki sakthung pibada asoiba thabak toram labadi fam thadokke karam syam lamyanba irabana mirot oikiba numit ningsingkhre pandam mamang sahidage sahishina lupa crore samanga hena revenue lakle aina yaba mongda ganja thanduna state sigi revenue lakna bahonaragani. Chief Minister Union Minister Rambilas Paswana Bishnupurda food storage depot hangdokre. North East ki district khudimakta FCI gi godong sanaba thorang leire. Rambilas Paswan National Repentance Day pangthokre. North East ki state singdana mitop changba thingli aduga Manipur dadi gari mapot changlakli lancha merger agreement lisingamaga chamapan nipumapan Manipur and India haibasida kanana nakre India da tilubadage divide and rule sanaduna lamdam sigi phurup masa masa sing thugaiduna kangkhong saina bahonarakli UPF Aroibada maroiba paum kana phangbigani. Union Consumer Affairs Food and Public Distribution Minister Rambilas Paswana Bishnupur District nauna saba food storage depot sangakre. Startup scheme gi manungchana stand up Manipur haiba thorang ama athubada hodoklagani haina Chief Minister Nongthamun Birena phongdokre. Manipur bu Bharat namduna tilhanabage Maharaj Buddha Chandra bo Silong da kogduna kujek lawkhibagi ningsing thoram amadi khananenabagi thoram mapalam yauna pangthokre. Ganja legalize tawnabagi damag state cabinet puthokuna khanagadori. Amadi Kashampatage Wahengam Lekai Fobgi Lambi Paring Deleriba Kong Lambi Miam Nasat Pangrai. Ngasi gawin na di matang sida Manipuri Pau lejare Times of Manipuri Manipuri Pau yung berbising bawa mukana kurum jare.